ꯌꯥꯝꯕꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯦ ꯀꯩ ꯄꯤ ꯊꯥꯗꯣꯏꯁꯨ ꯍꯧꯖꯤꯛꯇꯤ ꯀꯟꯅ ꯇꯨꯝꯃꯝꯈꯤꯅꯤ ꯑꯍꯤꯡꯁꯤꯗꯕꯨ ꯀꯧꯊꯣꯛꯑꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯌꯥꯔꯣꯏ ꯍꯦ ꯑꯄꯪ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯥꯛꯄ ꯅꯠꯇꯦꯅ ꯍꯦ ꯃꯉꯣꯟꯗ ꯂꯨꯝꯐꯨ ꯇꯧꯕ ꯂꯥꯛꯄꯅꯤꯅꯦ ꯅꯍꯥꯟꯒꯤ ꯂꯨꯝꯐꯨꯗꯨꯁꯨ ꯀꯥꯟꯅꯗ꯭ꯔꯦ ꯍꯟꯗꯛꯇꯤ ꯁꯣꯏꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯃꯥꯕꯨ ꯍꯦꯛ ꯍꯥꯠꯇꯣꯛꯇ꯭ꯔꯤꯕ ꯐꯥꯎ ꯃꯥꯕꯨ ꯂꯣꯏꯁꯟꯗ꯭ꯔꯤꯕ ꯐꯥꯎꯗꯤ ꯑꯩꯈꯣꯏ ꯄꯣꯊꯥꯕ ꯌꯥꯗꯦꯅꯦ ꯍꯥꯏ ꯃꯇꯝ ꯃꯥꯡꯍꯟꯒꯨꯝꯁꯤ ꯀꯥꯟꯅꯗꯦ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯉꯩꯁꯤꯗ ꯑꯩꯈꯣꯏ ꯅꯨꯡꯅ ꯍꯦꯛꯇ ꯂꯥꯟꯗꯥꯔꯁꯤ ꯊꯣꯝꯖꯤꯜꯂꯁꯤ ꯊꯣꯝꯖꯤꯜꯂꯨꯅꯦ 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 ꯈꯔ ꯊꯣꯝꯖꯤꯜꯂꯣ 마기 ꯌꯦꯛꯅꯕꯁꯤꯡꯗꯨꯅ 마부 ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ 마기 ꯅꯨꯄꯤꯗꯣ ꯅꯨꯡꯅ ꯄꯥꯟꯗꯨꯅ ꯁꯤꯔꯝꯃꯦ 마다 시크라바디 ꯑꯩꯈꯣꯏꯁꯦ ꯈꯔ ꯅꯦꯅꯥ ꯇꯥꯅ ꯂꯩꯕ ꯌꯥꯒꯗꯕꯅꯤ 이씨, 애기 눈빛이 눅눅 발레 말리. ꯄꯤ ꯊꯥꯗꯣꯏꯗꯨ ꯁꯣꯏꯗꯅ ꯁꯤꯔꯝꯂꯅꯤꯀꯣ ꯆꯦꯜꯂꯣ 마코이시나 에이부 핫게 호나라메드나. 마코이두부 짝을다나. 애기 눈빛이슈 눅눅 발레 말리. 마코이 배암는 눅눅 톰드나. 애기 눈빛부 핫도미드나. 이야, 나코이는 에이부 한진 핫나나 보호나라봐. 나코이는 에이부 핫나나 보호나보다 말할래지드라봐 에이기 느끼부 나코이는 핫라봐. ngasi haiba numit chidagi nakoi kanamata aina lem namta tharo hai ngarang ꯑꯩꯈꯣꯏꯅ ꯅꯨꯡꯅ ꯊꯣꯝꯖꯤꯜꯂꯝꯕꯗꯨ ꯄꯤ ꯊꯥꯗꯣꯏꯗꯨ ꯁꯣꯏꯗꯅ ꯁꯤꯔꯝꯂꯅꯤꯀꯣ ꯃꯥꯗ ꯁꯤꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯁꯦ ꯈꯔ ꯅꯦꯅꯥ ꯇꯥꯅ ꯂꯩꯕ ꯌꯥꯒꯗꯕꯅꯤ ꯂꯩꯀꯥꯏꯁꯤꯗ ꯑꯐꯥꯎꯕ ꯑꯃ ꯂꯩ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯀꯥꯎꯈ꯭ꯔ ꯃꯥꯜꯂꯦ ꯃꯗꯨ ꯈꯪꯅꯅꯕ ꯄꯔꯥꯅꯤ ngarang ꯑꯩꯈꯣꯏꯅ ꯇꯝꯕꯤꯈ꯭ꯔꯤꯕꯗꯨ ꯃꯉꯣꯟꯗ ꯑꯗꯨ ꯌꯥꯝꯕꯣ ꯄꯤ ꯊꯥꯗꯣꯏꯗꯣ ꯑꯩꯈꯣꯏꯅ ꯅꯨꯡꯅ ꯊꯣꯝꯃꯒ ꯍꯥꯠꯄꯅꯦꯅ ꯂꯩꯀꯥꯏꯅ ꯋꯥ ꯂꯥꯎꯅꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯌꯥꯝꯕꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯄꯤ ꯊꯥꯗꯣꯏꯗꯣ ꯁꯤꯔꯝꯃꯅꯤ ꯍꯥꯏꯕ ꯌꯥꯝꯕꯣ ꯍꯥꯏ ꯅꯪ ꯋꯥ ꯉꯥꯡꯕꯗ ꯆꯦꯛꯁꯤꯜꯂꯨꯅꯦ ꯋꯥ ꯉꯥꯡꯕꯗ ꯑꯩꯈꯣꯏꯅ ꯅꯨꯡꯅ ꯊꯣꯝꯂꯒ ꯍꯥꯠꯂꯦ ꯍꯥꯏꯕꯗꯨ ꯍꯥꯏꯒꯅꯨ ꯑꯁꯣꯏꯕ ꯂꯥꯛꯀꯅꯤꯀꯣ ꯍꯣꯏ ꯌꯥꯝꯕꯣ ꯑꯩ ꯑꯃꯨꯛ ꯍꯥꯏꯔꯔꯣꯏ ꯑꯩꯁꯤ ꯂꯥꯏꯕꯛ ꯊꯤꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦꯗꯀꯣ ꯑꯩꯒꯤ ꯂꯩꯖꯔꯝꯕ ꯁꯟꯕꯤ ꯑꯅꯤꯗꯨꯁꯨ ꯃꯈꯣꯏꯅ ꯅꯨꯡꯅ ꯊꯣꯝꯗꯨꯅ ꯍꯥꯠꯄꯤꯈꯤ ꯃꯗꯨꯗ ꯅꯠꯇꯅ ꯑꯩꯒꯤ ꯍꯦꯛ ꯂꯣꯏꯅꯕꯤꯕꯨꯁꯨ ꯃꯈꯣꯏꯅ ꯅꯨꯡꯅ ꯊꯣꯝꯗꯨꯅ ꯍꯥꯠꯈꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯇꯥꯏꯕꯪ ꯃꯄꯨ ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯅꯦ ꯂꯧꯁꯤꯡ ꯆꯥꯎꯕ ꯄꯤ ꯊꯥꯗꯣꯏꯅꯤ ꯈꯨꯗꯣꯡ ꯊꯤꯔꯕ ꯃꯇꯝꯗ ꯍꯦꯟꯅ ꯊꯧꯅꯥ ꯂꯩꯕ ꯄꯤ ꯊꯥꯗꯣꯏꯅꯤ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯍꯦꯟꯅ ꯊꯧꯅꯥ ꯂꯩꯕ ꯄꯤ ꯊꯥꯗꯣꯏꯅꯤ ꯃꯥꯒꯤꯗꯤ ꯑꯃꯥꯡꯕ ꯍꯥꯏꯕ ꯑꯃꯠꯇ ꯂꯩꯇꯦ ꯄꯤ ꯊꯥꯗꯣꯏꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯍꯛꯆꯥꯡꯗ ꯄꯨꯔꯒ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯤꯁꯤꯡꯅ ꯇꯣꯏꯅ ꯆꯠꯄ ꯂꯝꯕꯤꯒꯤ ꯃꯅꯥꯛꯇ ꯊꯝꯃꯝꯃꯤ ꯃꯁꯤꯒꯤ ꯂꯝꯕꯤꯁꯤꯗꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯌꯥꯝ ꯑꯃ ꯌꯥꯝꯅ ꯇꯣꯏꯅ ꯆꯠꯄ ꯂꯝꯕꯤꯅꯤꯁꯦ ꯉꯁꯤꯗꯤ ꯃꯁꯤꯗ ꯑꯣꯏꯅ ꯂꯥꯏꯕꯛꯁꯤ ꯍꯦꯛꯇ ꯌꯦꯡꯉꯒꯦ ꯄꯤ ꯊꯥꯗꯣꯏꯅ ꯃꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯅꯨꯄꯤꯗꯣ ꯎ ꯑꯃꯒꯤ ꯃꯈꯥꯗ ꯉꯥꯊꯍꯜꯂꯒ ꯐꯝꯍꯜꯂꯝꯃꯤ
ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯑꯝꯃꯤ ꯈꯨꯗꯛꯇ ꯄꯤ ꯊꯥꯗꯣꯏꯅ ꯍꯦꯟꯖꯥꯡ ꯅꯥꯄꯤ ꯄꯤꯛ ꯊꯟꯅ ꯌꯥꯎꯕ ꯂꯨꯛꯃꯥꯏ ꯑꯃ ꯄꯨꯔꯛꯑꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥꯡꯗ ꯊꯝꯃꯝꯃꯤ ꯍꯦꯛ ꯌꯦꯡꯕꯗ ꯅꯨꯄꯤꯗꯣ ꯍꯦꯟꯖꯥꯡ ꯌꯣꯟꯕꯤ ꯃꯥꯜꯂꯝꯃꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯅ ꯁꯨꯝ ꯂꯥꯛꯄꯗ ꯄꯤ ꯊꯥꯗꯣꯏꯒꯤ ꯅꯨꯄꯤꯅ ꯐꯝꯃꯤꯕꯗꯣ ꯎꯔꯝꯃꯤ ꯍꯥꯏ ꯌꯥꯔꯦ ꯌꯥꯔꯦ ꯅꯣꯏꯕ ꯁꯥꯏꯁꯤꯗ ꯑꯃꯨꯛꯇ ꯂꯦꯞꯄꯨꯗꯅ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦꯗ ꯅꯨꯄꯤꯁꯤꯕꯨ ꯀꯅꯥ ꯑꯣꯏꯔꯤꯒꯕ ꯃꯥꯕꯨ ꯎꯕꯁꯤꯗꯤ ꯋꯥꯈꯜꯀꯥꯁꯦ ꯏꯔꯥꯡ ꯂꯥꯡꯏꯗ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯜꯂꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯊꯟꯇ ꯑꯆꯤꯛꯄ ꯂꯝꯍꯥꯡ ꯑꯃꯗ ꯏꯟꯁꯥꯡ ꯌꯣꯟꯗꯨꯅ ꯂꯩꯔꯝꯕꯗꯣ ꯃꯗꯨ ꯎꯕꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥꯗꯣ ꯋꯥꯈꯜ ꯃꯣꯍꯣꯟ ꯈꯜꯂꯝꯃꯤ ꯑꯩ ꯅꯨꯄꯤꯁꯤꯗꯒꯤ ꯏꯟꯖꯥꯡ ꯅꯥꯄꯤ ꯈꯔ ꯂꯩꯈꯤꯒꯦ ꯃꯇꯝꯗꯨꯗ ꯄꯤ ꯊꯥꯗꯣꯏꯗꯤ ꯃꯅꯥꯛꯇ ꯂꯩꯕ ꯃꯣꯡꯁꯣꯡ ꯑꯃꯗ ꯂꯨꯝꯗꯨꯅ ꯃꯤꯀꯨꯞ ꯅꯥꯍꯨꯝ ꯁꯤꯡꯅ ꯑꯆꯦꯡꯕ ꯇꯥꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯏꯕꯦꯝꯃꯒꯤ ꯂꯨꯛꯃꯥꯏꯁꯤꯗ ꯌꯥꯎꯔꯤꯕ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡꯁꯦ ꯑꯩꯅ ꯂꯣꯏꯅ ꯂꯩꯖꯔꯒꯦ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯃꯃꯜꯗꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯃꯃꯜꯗꯣ ꯑꯩ ꯑꯗꯨꯝ ꯄꯤꯖꯔꯝꯂꯒꯦ ꯅꯨꯄꯥꯗꯨꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥꯗꯨꯅ ꯍꯦꯟꯖꯥꯡ ꯃꯌꯥꯝꯗꯨ ꯊꯋꯥꯏ ꯌꯥꯎꯅ ꯂꯩꯔꯒꯦꯅ ꯍꯥꯏꯖꯔꯕꯁꯨ ꯀꯔꯤꯕꯨ ꯀꯥꯟꯅꯔꯨꯅꯤ ꯄꯤ ꯊꯥꯗꯣꯏꯒꯤ ꯅꯨꯄꯤꯗꯨꯗꯤ ꯊꯋꯥꯏ ꯌꯥꯎꯗꯕ ꯍꯛꯆꯥꯡ ꯑꯃ ꯑꯣꯏꯕꯅꯤꯅ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯝꯗꯦ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯉꯁꯥꯏꯒꯤ ꯉꯥꯡꯉꯤꯁꯤꯕꯨ ꯅꯨꯄꯤꯁꯦ ꯇꯥꯗ꯭ꯔꯕ ꯖꯥꯠꯂꯅꯦ ꯃꯥꯒꯤꯁꯤꯕꯨ ꯀꯔꯤ ꯃꯇꯧꯅꯣ ꯇꯧꯔꯤꯁꯤꯕꯣ ꯅꯨꯄꯥꯗꯨꯅ ꯍꯟꯖꯤꯟ ꯍꯥꯏꯔꯕꯁꯨ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯇ꯭ꯔꯕꯗꯨꯗ ꯆꯤꯡꯅꯕ ꯐꯥꯎꯗꯨꯅ ꯅꯨꯄꯥꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯁꯥꯗ ꯊꯦꯡꯉꯝꯃꯤ ꯃꯇꯝꯗꯨꯗ ꯅꯨꯄꯤꯗꯣ ꯂꯩꯃꯥꯏꯗ ꯇꯨꯊꯔꯝꯃꯤ ꯏꯊꯥ ꯊꯥꯖꯗꯅ ꯊꯣꯛꯄ ꯊꯧꯗꯣꯛꯇꯨꯗ ꯅꯨꯄꯥꯗꯣ ꯌꯥꯝ ꯄꯥꯈꯠꯂꯝꯃꯤ ꯌꯥꯝ ꯀꯤꯔꯝꯃꯤ ꯑꯁꯦꯡꯕ ꯇꯥꯟꯖꯥꯗꯨ ꯉꯥꯏꯔꯛꯄ ꯄꯤ ꯊꯥꯗꯣꯏꯅ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯇꯨꯈꯤꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯧꯔꯒ ꯈꯨꯗꯛꯇ ꯃꯣꯡꯁꯣꯡꯗꯨꯗꯒꯤ ꯆꯣꯡꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯁꯦꯟꯖꯥꯎ ꯄꯥꯏꯕꯗꯨꯗ ꯀꯔꯤ ꯃꯔꯝꯒꯤ ꯑꯩꯒꯤ ꯅꯨꯄꯤ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯔꯥꯟ ꯁꯤꯔꯝꯃꯤ Hey, ꯉꯥꯏꯈꯣ ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯍꯥꯠꯄ ꯅꯠꯇ꯭ꯔꯥ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯍꯥꯠꯄ ꯅꯪ ꯉꯁꯤꯗꯤ ꯈꯪꯒꯅꯤ ꯅꯪ ꯍꯦ ꯉꯥꯏꯈꯣ ꯅꯪ ꯆꯦꯟꯕ ꯌꯥꯔꯣꯏ ꯉꯥꯏꯈꯣ ꯃꯔꯨꯞ ꯑꯗꯨꯗꯗꯤ ꯍꯥꯏꯕꯤꯒꯅꯨ ꯑꯩ ꯃꯤ ꯍꯥꯠꯄ ꯅꯠꯇꯦ ꯑꯩꯅ ꯍꯥꯠꯄ ꯅꯠꯇꯦ ꯃꯔꯨꯞ ꯑꯩꯅ ꯋꯥ ꯍꯪꯂꯨꯕꯗ ꯃꯥꯅ ꯈꯨꯝꯃꯛꯇꯕꯗꯒꯤ ꯑꯩꯅ ꯃꯥꯒꯤ ꯃꯁꯥꯁꯦ ꯊꯦꯡꯂꯨꯕꯅꯤ ꯃꯗꯨꯗ ꯃꯥ ꯃꯊꯟꯇ ꯇꯨꯖꯈꯤꯕꯅꯤ ꯑꯩꯅ ꯅꯠꯇꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥꯗꯨꯅ ꯁꯦꯟ ꯄꯤꯛ ꯊꯟꯅ ꯌꯥꯎꯕ ꯈꯥꯎ ꯑꯃ ꯂꯧꯊꯣꯛꯑꯒ ꯄꯤ ꯊꯥꯗꯣꯏꯗ ꯋꯥ ꯂꯣꯏꯁꯤꯟꯅꯔꯁꯤ ꯍꯥꯏꯅ ꯄꯤꯔꯝꯃꯤ ꯐꯔꯦ ꯏꯇꯥꯎꯗ ꯑꯩꯅ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯁꯤꯟꯅꯖꯔꯝꯃꯒꯦ ꯑꯗꯣ ꯏꯇꯥꯎ ꯑꯩ ꯃꯤ ꯍꯥꯠꯄꯗꯤ ꯅꯠꯇꯦꯀꯣ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯃꯊꯟꯇ ꯋꯥꯟꯊꯔꯒ ꯁꯤꯖꯕ ꯑꯣꯏꯔꯝꯒꯅꯤ ꯑꯩꯅ ꯅꯠꯇꯦ ꯁꯦꯟꯗꯨ ꯄꯤꯔꯛꯂꯕ ꯃꯇꯝꯗꯨꯗ ꯄꯤ ꯊꯥꯗꯣꯏ ꯌꯥꯝ ꯍꯔꯥꯎꯅ ꯂꯧꯔꯝꯃꯤ ꯃꯔꯟ ꯃꯊꯨꯝ ꯂꯩꯕ ꯃꯤꯗꯒꯤ ꯁꯦꯟ ꯈꯔ ꯂꯧꯕꯕꯨ ꯃꯌꯦꯡ ꯇꯥꯒꯗꯕ ꯅꯠꯇꯦ ꯈꯟꯗꯨꯅ ꯄꯤ ꯊꯥꯗꯣꯏꯅ ꯁꯦꯟꯗꯨ ꯂꯧꯔꯝꯃꯤ ꯑꯗꯨꯒ ꯁꯦꯜ ꯑꯗꯨꯅ ꯃꯁꯥꯒꯤ ꯀꯥꯟꯅꯕ ꯇꯧꯔꯒꯦꯅ ꯈꯜꯂꯝꯃꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥꯗꯨꯅ ꯄꯤꯔꯝꯕ ꯁꯦꯜ ꯑꯗꯣ ꯄꯤ ꯊꯥꯗꯣꯏꯅ ꯃꯥꯒꯤ ꯃꯌꯨꯝ ꯁꯦꯝꯖꯤꯟ ꯁꯥꯖꯟꯅꯕ ꯊꯧꯔꯥꯡꯂꯝꯃꯤ ꯃꯁꯤꯅꯤ ꯄꯤ ꯊꯥꯗꯣꯏꯒꯤ ꯑꯉꯛꯄ ꯃꯒꯨꯟ ꯃꯤꯅ ꯃꯥꯒꯤ ꯃꯥꯡꯅꯅꯕ ꯇꯧꯔꯤ ꯃꯈꯩ ꯃꯁꯥꯒꯤ ꯀꯥꯟꯅꯕ ꯂꯧꯕ ꯍꯩꯕ ꯄꯤ ꯊꯥꯗꯣꯏꯅꯤ ꯄꯤ ꯊꯥꯗꯣꯏꯅ ꯃꯌꯨꯝ ꯃꯀꯩ ꯁꯥꯅꯅꯕ ꯃꯃꯜ ꯌꯥꯝꯈ꯭ꯔꯕ ꯎꯖꯥꯎ ꯀꯌా ꯑꯃ ꯄꯨꯈꯤꯕꯗꯣ ꯃꯗꯨ ꯎꯕꯗ ꯂꯩꯀꯥꯏꯒꯤ ꯄꯤ ꯊꯥꯗꯣꯏꯒꯤ ꯌꯦꯛꯅꯕ ꯃꯌꯥꯝꯗꯣ ꯃꯈꯣꯏꯗ ꯃꯁꯤ ꯑꯩꯈꯣꯏꯅ ꯅꯍꯥꯟ ꯅꯨꯡꯅ ꯊꯣꯝꯂꯝꯕꯗꯨ ꯁꯤꯗꯕ ꯃꯥꯜꯂꯦꯅꯦꯍꯦ ꯁꯤꯕꯗꯤ ꯂꯥꯏꯔꯗꯅ ꯃꯃꯜ ꯌꯥꯝꯂꯕ ꯁꯤꯡ ꯀꯌꯥ ꯄꯨꯔꯛꯂꯤꯅꯦꯍꯦ ꯄꯤ ꯊꯥꯗꯣꯏꯅ ꯃꯔꯟ ꯃꯊꯨꯝ ꯄꯥꯏꯈꯠꯂꯛꯄꯗꯨ ꯎꯕꯗ ꯂꯩꯀꯥꯏꯒꯤ ꯌꯦꯛꯅꯕꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯝꯃꯤ ꯑꯗꯨꯒ ꯄꯤ ꯊꯥꯗꯣꯏꯕꯨ ꯃꯥꯡꯍꯟꯕꯅ ꯃꯈꯣꯏꯒꯤ ꯂꯥꯏꯅꯤꯡ ꯑꯣꯏꯔꯝꯃꯤ ꯍꯥꯏ ꯉꯁꯥꯏ ꯄꯤ ꯊꯥꯗꯣꯏꯅ ꯄꯨꯈ꯭ꯔꯤꯕ ꯃꯃꯜ ꯌꯥꯝꯂꯕ ꯎ ꯃꯌꯥꯝꯗꯨ ꯅꯈꯣꯏ ꯎꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯦꯟꯅ ꯋꯥꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯌꯥꯝꯕꯣ ꯃꯥꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯈꯠꯂꯛꯑꯦꯅꯦ
ꯃꯥꯒꯤ ꯌꯨꯝꯖꯥꯎꯁꯤꯁꯨ ꯀꯌꯥꯗ ꯐꯖꯔꯤꯕꯅꯣꯅꯦꯁꯦ ꯃꯥꯅ ꯅꯍꯥꯟ ꯄꯨꯈ꯭ꯔꯤꯕ ꯄꯨꯖꯥꯎ ꯃꯌꯥꯝꯗꯨꯅ ꯐꯖꯕ ꯌꯨꯝ ꯑꯃ ꯁꯥꯈ꯭ꯔꯦꯗꯅꯁꯦ ꯍꯣꯏꯅꯦ ꯌꯥꯝꯕꯣ ꯁꯤꯒꯨꯝꯕ ꯐꯖꯈ꯭ꯔꯕ ꯌꯨꯝ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅꯒꯗꯤ ꯁꯥꯕ ꯉꯝꯕꯩ ꯋꯥ ꯂꯩꯇꯦ ꯌꯥꯝꯕꯣ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯜꯍꯧꯗ꯭ꯔꯕꯗꯤ ꯄꯤ ꯊꯥꯗꯣꯏ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯤ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯈ꯭ꯔꯅꯤ ꯅꯣꯏ ꯃꯁꯤꯃꯗꯤ ꯈꯪꯖꯜꯂꯨꯍꯦ ꯁꯣꯏꯗ꯭ꯔꯕꯅꯤ ꯍꯣꯏꯅꯦ ꯌꯥꯝꯕꯣ ꯃꯥꯅ ꯍꯟꯗꯛ ꯃꯔꯝ ꯊꯨꯝ ꯄꯥꯏꯈꯠꯂꯛꯄꯁꯦ ꯑꯩꯗꯤ ꯋꯥꯈꯜ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦꯕꯨ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯅ ꯑꯩꯈꯣꯏꯗꯒꯤ ꯂꯟ ꯊꯨꯝ ꯍꯦꯟꯅ ꯄꯥꯏꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯗꯨꯅꯤꯅꯦ ꯅꯣꯏꯁꯨ ꯃꯗꯨ ꯈꯛ ꯀꯥꯎꯒꯅꯨ ꯌꯥꯝꯕꯣ ꯍꯧꯖꯤꯛꯇꯤ ꯊꯦꯡꯉꯕꯅꯤꯅ ꯄꯤ ꯊꯥꯗꯣꯏꯁꯨ ꯇꯨꯝꯊꯔꯝꯃꯅꯤ ꯑꯗꯣ ꯃꯥꯁꯦ ꯀꯃꯥꯏꯅ ꯄꯨꯊꯣꯛꯀꯗꯣꯏꯅꯣ ꯍꯩ ꯍꯟꯗꯛꯇꯤ ꯁꯣꯏꯍꯟꯕ ꯌꯥꯗ꯭ꯔꯦꯍꯦ ꯅꯣꯏ ꯆꯦꯛꯁꯤꯜꯂꯨꯀꯣ ꯍꯩ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯄꯨꯔꯛꯄ ꯉꯥꯕꯣꯡ ꯈꯥꯎꯗꯨꯗ ꯃꯥꯅ ꯇꯨꯝꯂꯤꯉꯩꯁꯤꯗ ꯍꯦꯛꯇ ꯌꯣꯝꯁꯤꯜꯂꯒ ꯐꯥꯔꯗꯕꯅꯤ ꯍꯩ ꯅꯣꯏ ꯑꯃꯨꯛ ꯈꯟꯗꯅ ꯂꯩꯔꯅꯨꯅꯦ ꯄꯤ ꯊꯥꯗꯣꯏꯗꯨ ꯉꯥꯕꯣꯡ ꯈꯥꯎ ꯃꯅꯨꯡꯗꯨꯗ ꯌꯣꯝꯁꯤꯜꯂꯨ ꯆꯠꯂꯨꯅꯦꯍꯦ ꯀꯥꯟꯅꯗꯦ ꯉꯥꯕꯨꯡ ꯈꯥꯎ ꯃꯅꯨꯡꯗ ꯍꯦꯛ ꯍꯥꯞꯆꯜꯂꯁꯤ ꯑꯩꯕꯨ ꯊꯥꯗꯣ ꯀꯅꯥꯅꯣ ꯑꯩꯕꯨ ꯊꯥꯗꯣ ꯀꯅꯥꯅꯣ ꯑꯩꯕꯨ ꯊꯥꯗꯣ ꯍꯩ ꯅꯣꯏꯕꯨ ꯃꯈꯣꯡꯗꯨꯁꯨ ꯐꯖꯅ ꯄꯨꯟꯖꯜꯂꯨ ꯌꯥꯗ꯭ꯔꯣꯅꯦꯍꯦ ꯀꯥꯎꯔꯛꯑꯦꯅꯦꯍꯦ ꯉꯥꯕꯣꯡ ꯈꯥꯎ ꯃꯅꯨꯡ ꯆꯪꯉꯒ ꯃꯈꯣꯡꯗꯣ ꯀꯃꯥꯏꯅ ꯄꯨꯜꯂꯨꯗꯣꯏꯅꯣ ꯌꯥꯝꯕꯣ ꯕꯦꯔꯥꯅꯦ ꯁꯤꯁꯨ ꯅꯣꯏꯒꯤ ꯃꯑꯣꯡꯁꯤ ꯑꯩ ꯁꯥꯎꯔꯛꯀꯦ ꯇꯧꯏꯀꯣ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯤꯐꯠꯇꯁꯤꯡ ꯑꯗꯨꯅ ꯄꯤ ꯊꯥꯗꯣꯏꯕꯨ ꯉꯥꯕꯣꯡ ꯈꯥꯎ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯒ ꯑꯊꯥꯞꯄ ꯃꯐꯝ ꯑꯃꯗ ꯄꯨꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯆꯠꯅ ꯅꯣꯡꯁꯨ ꯇꯞꯅ ꯉꯥꯟꯊꯣꯛꯂꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯄꯤ ꯊꯥꯗꯣꯏꯗꯣ ꯃꯤ ꯂꯩꯇꯕ ꯃꯐꯝꯗ ꯂꯩꯕ ꯇꯨꯔꯦꯜ ꯑꯔꯨꯕ ꯑꯃꯗ ꯊꯥꯗꯔꯒ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯉꯥꯕꯣꯡ ꯈꯥꯎ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯒ ꯑꯔꯨꯕ ꯇꯨꯔꯦꯟꯒꯤ ꯃꯅꯨꯡꯗ ꯊꯥꯗꯈ꯭ꯔꯕꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯅꯁꯨ ꯊꯤꯕ ꯐꯪꯉꯔꯣꯏ ꯑꯃꯗꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯟꯅꯔꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯈꯜꯂꯝꯃꯤ ꯂꯝꯁꯥꯡ ꯂꯥꯛꯄꯗ ꯋꯥꯔꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯂꯝꯄꯥꯛ ꯑꯃꯗ ꯑꯋꯥ ꯄꯣꯊꯥꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯌꯥꯎ ꯁꯦꯟꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯥꯛ ꯅꯣꯏꯅ ꯍꯥꯏꯔꯤꯗꯣ ꯑꯩ ꯌꯥꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯩ ꯃꯟꯇ꯭ꯔꯤ ꯑꯣꯏꯅꯤꯡꯗꯦ ꯑꯩ ꯃꯟꯇ꯭ꯔꯤ ꯑꯣꯏꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯀꯔꯤꯅꯣꯅꯦ ꯈꯥꯎ ꯃꯅꯨꯡꯗꯒꯤ ꯋꯥ ꯉꯥꯡꯉꯛꯏꯁꯤꯅ ꯀꯅꯥ ꯑꯣꯏꯔꯤꯖꯥꯠꯅꯣꯅꯦ ꯑꯩ ꯃꯟꯇ꯭ꯔꯤ ꯑꯣꯏꯕ ꯁꯪꯕ ꯃꯤ ꯅꯠꯇꯦ ꯑꯩ ꯏꯊꯧ ꯌꯥꯝꯅ ꯆꯤꯜꯂꯤ ꯃꯟꯇ꯭ꯔꯤ ꯑꯣꯏꯅꯤꯡꯕ ꯑꯇꯣꯞꯄ ꯃꯤ ꯑꯃꯗ ꯍꯥꯏꯔꯨꯆꯣ ꯑꯩꯗꯤꯅꯦ ꯌꯥꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯩ ꯌꯥꯕ ꯉꯝꯃꯣꯏ ꯑꯩ ꯉꯝꯃꯣꯏꯕ ꯅꯣꯏꯅ ꯃꯟꯇ꯭ꯔꯤ ꯑꯣꯏꯍꯟꯒꯦ ꯍꯥꯏꯔꯒ ꯌꯥꯒꯗꯕ ꯃꯤ ꯑꯃꯗ ꯍꯥꯏꯔꯨꯆꯣ ꯑꯩꯗꯤ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯥꯏꯔꯤꯅꯤ ꯀꯔꯤ ꯋꯥꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯃꯤꯅ ꯆꯍꯤ ꯆꯨꯞꯄ ꯍꯣꯠꯅꯗꯅꯁꯨ ꯑꯣꯏꯕ ꯉꯝꯗꯕ ꯃꯟꯇ꯭ꯔꯤꯗꯨꯕꯨ ꯅꯪꯅ ꯏꯔꯥꯏ ꯂꯥꯏꯅ ꯃꯟꯇ꯭ꯔꯤ ꯑꯣꯏꯕ ꯉꯝꯃꯣꯏ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯅꯦ ꯅꯤꯡꯊꯧꯒꯤ ꯑꯉꯝꯕꯁꯤꯡꯅ ꯑꯩꯕꯨ ꯃꯟꯇ꯭ꯔꯤ ꯑꯣꯏꯌꯨ ꯍꯥꯏ ꯃꯗꯨꯗ ꯑꯩꯅ ꯏꯊꯧ ꯆꯤꯜꯂꯤ ꯍꯥꯏꯗꯨꯅ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯕꯤꯗꯕꯅꯤ ꯃꯗꯨꯗ ꯑꯩꯕꯨ ꯃꯈꯣꯏꯅ ꯉꯥꯕꯣꯡ ꯈꯥꯎꯁꯤꯗ ꯍꯥꯞꯆꯤꯜꯂꯒ ꯄꯨꯕꯤꯔꯛꯏꯅꯤ ꯑꯁ
ꯑꯗꯨꯒꯤ ꯃꯟꯇ꯭ꯔꯤꯗꯨꯗꯤ ꯑꯩꯕꯨ ꯑꯣꯏꯅꯤꯡꯉꯤꯅꯦ ꯍꯦ ꯌꯥꯔꯗꯤ ꯃꯟꯇ꯭ꯔꯤꯗꯨ ꯑꯩꯕꯨꯗꯨ ꯑꯣꯏꯖꯒꯦꯕ ꯃꯔꯨꯞꯅ ꯑꯩꯕꯨ ꯃꯟꯇ꯭ꯔꯤ ꯑꯃꯨꯛꯇꯗꯤ ꯑꯣꯏꯍꯜꯂꯣꯕ ꯑꯗꯨꯗꯤ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯑꯩꯕꯨꯅꯦ ꯉꯥꯕꯣꯡ ꯈꯥꯎ ꯃꯅꯨꯡꯁꯤꯗꯒꯤ ꯂꯧꯊꯣꯛꯑꯣ ꯑꯩ ꯊꯣꯛꯂꯛꯀꯦꯕ ꯅꯪꯅ ꯃꯟꯇ꯭ꯔꯤ ꯑꯣꯏꯅꯤꯡꯉꯗꯤꯅꯦ ꯑꯩꯅ ꯉꯥꯕꯣꯡ ꯈꯥꯎ ꯃꯅꯨꯡꯗ ꯆꯪꯉꯤꯁꯦ ꯁꯨꯃꯥꯏꯅ ꯅꯪ ꯆꯪꯉꯨ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪ ꯃꯟꯇ꯭ꯔꯤ ꯁꯣꯏꯗ꯭ꯔ ꯑꯣꯏꯔꯅꯤ ꯑꯣ ꯉꯥꯕꯣꯡ ꯈꯥꯎ ꯃꯅꯨꯡꯁꯤꯗ ꯆꯪꯉꯗꯤ ꯃꯟꯇ꯭ꯔꯤ ꯑꯣꯏꯅꯤ ꯍꯥꯏꯕ ꯅꯪꯅ ꯃꯟꯇ꯭ꯔꯤ ꯑꯣꯏꯅꯤꯡꯉꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯃꯍꯨꯠꯇ ꯅꯪ ꯉꯥꯕꯣꯡ ꯈꯥꯎ ꯃꯅꯨꯡꯁꯤꯗ ꯆꯪꯉꯣ 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 ꯑꯩ ꯊꯧꯔꯤꯁꯦ ꯃꯄꯥꯟꯗꯒꯤ ꯄꯨꯟꯁꯤꯜꯂꯒꯦ ꯑꯣ ꯉꯥꯕꯣꯡ ꯈꯥꯎ ꯃꯅꯨꯡꯁꯤꯗꯕꯨ ꯆꯪꯉꯗꯤ ꯃꯟꯇ꯭ꯔꯤ ꯑꯣꯏꯕ ꯐꯪꯒꯅꯤ ꯍꯥꯏꯕ ꯉꯥꯕꯣꯡ ꯈꯥꯎ ꯃꯅꯨꯡꯁꯤꯗ ꯆꯪꯉꯣ ꯆꯪꯉꯣ ꯑꯁꯨꯝ ꯇꯧꯅ ꯄꯤ ꯊꯥꯗꯣꯏꯅ ꯌꯥꯎ ꯁꯦꯟꯕ ꯅꯨꯄꯥꯗꯣ ꯉꯥꯕꯣꯡ ꯈꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯆꯪꯍꯜꯂꯝꯃꯤ ꯅꯨꯄꯥꯗꯨꯅ ꯈꯥꯎ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯈꯤꯕꯒ ꯄꯤ ꯊꯥꯗꯣꯏꯅ ꯈꯥꯎ ꯑꯗꯨꯒꯤ ꯃꯆꯤꯟꯗꯣ ꯄꯨꯟꯁꯤꯜꯂꯝꯃꯤ ꯃꯗꯨꯗꯒꯤ ꯄꯤ ꯊꯥꯗꯣꯏꯗꯣ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯈꯣꯡꯂꯩ ꯌꯥꯡꯅ ꯆꯦꯟꯈꯤꯔꯝꯃꯤ